mayambu heli maisnamna taramna okjabaga loinana khurumjari ngasigi wari asigi mamingna ningthau ani Rajkumari ama wari asibu ibirakpa athauba maitai chawraba lanbung amagi mayaida wanglaba firal ama haiduna leiri firal adugi yet oida masing thingamdraba lanmi lising kaya ga loinana samucha kaya su lep tuna lana dubu thengnanaba sem saduna leiri akanba nungshina firal adu humbada firal adu sumaning tamna makhol thokna hairi firal adugi makhada matik mathauna leiraba nongsaril kauba ningthau amaga kairoiba kauba ningthau amaga mamai ani adu naksinaduna akanba khonjal da wari sare nongsaril na kairoiba da onsinduna angambaduni Rajkumari bu lawgadoriba nongsaril na kan noklaga marai bak thiraba ningthau adugi mangak aduni lanbung asida kengadoriba Lansu, aina ngamba, Rajkumari su, aina loba. Nongsaril do nongsagom na amu noglai. Upul marak asida, nangi lanmigi I kudeng na. Laikom thokla nido, lanbung ase. Kairoi bado nongsaril da domina yenglaga lairambadagi tapna nokthorakle. Adudi, lana si nang nangamle ne. Aiga nungsinaba Rajkumari su, nang na lokre ne. Adushu, lan sokna dringaida. Kairoi bado noklaga nongsaril gi mamai aduda tapna naksili aduga nongsaril da munna yenglaga. Maidi, ising na mutat kadabani. Aduga ising su, mai na amuk kalhan kadabani. Adudi, mata manghalaru si nongsaril, munna daw. Kaiga nongsaga khetnariba ase, supna tagi, maming adu khaktani. Kanana mai thiba, kanana mai pakpa haiba adusu, Lana sina khudam utkadoribani lana se nangna hane hekta ngamlabra kairoibana nokpa duda nongthakta pairiba chaisal adu mai khae nongsaril su nongsagumna ngangnaga thoki aduga magi lanmi singi maraktagi chawkraba phajakraba samu ama tap launa pairaga thangkalai aduga nongsaril na kanna laurae yot ki marildi yot na takpa tare da lan haurabani iya Nongsaril na chawkraba samu adu kairoiba tamna laktana langsile. Kairoiba na samu adu tap launa oklaga samu adugi mathabakta kinna job launa thenjili. Laimai adu upul bang launa kai. Samu adu laibak manungda supchilaga changki. Ningthau ani adu khud hek thanarakpaga maikai ani makilan mising adushu chensen naraktuna akan balan soknarami. Kairoiba ga nongsaril ga lanbung mayai aduda angakpa phibam amada phunarami. Tanja aduda arapa chingamagi Matoldagi ningthau amasu soknariba lana dubu yengli ningthau adugi manakta manai kharagasu sagol tonglaga ningthau bungak seli ningthau aduna noklaga nungshiba amagidamak lan thengnariba kairoiba ningthau aduga amana apamba amagidamak lan hauriba nongsaril ningthau maril khaba ngaktani adubu makhoi ani asigi marakta amadi maithiga dawribani ko lawsing leiba Thamoi sengba aduna mai pakadoribani Thamoi sengba miyoi aduna aigi ichanubi masak matau phajakhrabi Rajkumari adubu puraga chatkadoribani Somda kairoibana nongsaril ga so akan mamong da phunari Nongsaril da kairoiba bu chaplaga lebakta danglauna thade aduga nongsaril di achauba khongpak aduna kairoiba da ne tharae Kairoiba da satlauna chongkhalai nongsaril gi chawraba khongpak aduna laimai da ne thabada ningthauna lairiba ching adu phawba thak ni e aduga laimai adu phana sangna phana launa lekrak chekhaire ningthau adu noklaga lai digi hena matik leiba nongsaril ningthau inaisa konungda halasi phagani ningthauna sagol adu mamai leithoklaga hek thauge tawbaga akanba khonjel ama amuk tare e karina hojiki dude chingdola si ni hei inaisa Iningthau nongsaril na khongpak na nilaga lekrak chalhankiba laimai ado kairoibagi kinna laimai da amuktang thindaba laimai ani ado tasinakre iningthau tawgeda ngamba nupa machani kairoiba sisu chatlasi inaisa ningthau amadi ningthau manai singi sagol sing adu makhong adu thangkalaga khongi aduga chingya adudagi konung tamna kanna thauki sagol ge tungda upul suka hawe Kairoibana nongsaril ga phunaba adu ngamnaramde lanpham adu so ipak ole
ꯃꯤꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯃꯈꯨꯠ ꯃꯈꯣꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯥꯟꯕꯨꯡ ꯑꯗꯨ ꯀꯩꯔꯣꯏꯕꯒ ꯅꯣꯡꯁꯥꯔꯦꯜꯒ ꯐꯨꯅꯕ ꯉꯝꯅꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯒ ꯂꯩ ꯀꯩꯔꯣꯏꯕ ꯑꯃꯗꯤ ꯅꯣꯡꯁꯥꯔꯦꯜꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯔꯣꯏꯕ ꯑꯃꯗꯤ ꯅꯣꯡꯁꯥꯔꯦꯜꯕꯨ ꯁꯒꯣꯜꯗ ꯍꯥꯞꯂꯒ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯄꯨꯅꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯆꯥꯅꯨꯄꯤꯒ ꯀꯣꯅꯨꯡꯒꯤ ꯆꯦꯛꯄꯜ ꯃꯅꯨꯡ ꯑꯗꯨꯗ ꯕꯦꯃꯥ ꯇꯥꯕ꯭ꯔꯥ ꯊꯥꯖꯥ ꯄꯥꯕꯨꯡ ꯅꯪ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯕꯦꯃꯥ ꯃꯑꯣꯡ ꯑꯃꯗꯤ ꯄꯥꯕꯨꯡꯅꯤ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯕꯨ ꯃꯑꯣꯡ ꯑꯃ ꯇꯥꯍꯜꯂꯤꯅꯦꯍꯦ ꯑꯩꯅ ꯌꯦꯡꯂꯤꯕ ꯑꯁꯦ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥꯅꯤꯅꯦ ꯂꯥꯟꯕꯨꯗꯤ ꯀꯅꯥꯅ ꯉꯝꯒꯅꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯅꯤ ꯏꯅꯥꯏꯁꯥ ꯏꯅꯤꯡꯊꯧ ꯀꯅꯥꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯂꯥꯟꯁꯤꯕꯣ ꯑꯀꯟꯕ ꯑꯁꯤꯡꯕ ꯑꯗꯨꯅ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯣꯏꯕ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯣ ꯊꯥꯖ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯦ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯑꯉꯝꯕꯗ ꯑꯩꯁꯦ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯑꯉꯝꯕꯗꯨꯅ ꯄꯨꯖꯈꯤꯁꯅꯨ ꯍꯥꯏꯕꯅꯤꯗ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯀꯩꯔꯣꯏꯕꯅ ꯉꯝꯒꯅꯤ ꯈꯜꯂꯤ ꯀꯩꯔꯣꯏꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯥꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯃꯁꯥ ꯃꯎꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦꯗꯣ ꯃꯇꯤꯛ ꯃꯌꯥꯏꯗ ꯑꯋꯥꯠꯄ ꯂꯩꯇꯦꯗꯣ ꯅꯣꯡꯁꯥꯔꯦꯜꯗꯤ ꯌꯦꯡꯕꯗ ꯀꯌꯥ ꯍꯩꯅꯗꯦ ꯃꯈꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯂꯗꯅ ꯃꯁꯥ ꯃꯎꯕꯨꯗꯤ ꯀꯩꯔꯣꯏꯕꯒ ꯍꯦꯟꯅꯕꯨꯗꯤ ꯅꯠꯇꯦ ꯃꯅꯥꯏ ꯑꯃꯅ ꯌꯥꯝꯅ ꯉꯛꯅ ꯏꯅꯤꯡꯊꯧ ꯑꯩꯅ ꯉꯁꯥꯏ ꯃꯣꯏ ꯑꯅꯤ ꯐꯨꯅꯕꯗꯣ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯅꯦ ꯃꯣꯏ ꯑꯅꯤꯗꯨꯗꯤ ꯋꯥꯡ ꯆꯥꯎꯏꯍꯦ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯅꯣꯡꯁꯥꯔꯦꯜꯁꯨ ꯌꯥꯝꯅ ꯂꯩꯅ ꯆꯤꯡ ꯐꯨꯛꯄ ꯉꯝꯂꯤꯕ ꯅꯍꯥꯅꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯑꯃ ꯃꯥꯒꯤ ꯈꯨꯄꯥꯛꯅ ꯖꯣꯝ ꯂꯥꯎꯅ ꯊꯣꯝꯗꯕꯗ ꯏꯄꯥꯛ ꯑꯗꯣ ꯏꯁꯤꯡ ꯄꯨꯡꯀꯪ ꯀꯪꯍꯟꯕ ꯉꯝꯂꯤꯕꯅꯤ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯣꯝꯂꯣꯏ ꯄꯥꯠ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯊꯥꯗꯕꯗ ꯄꯥꯠ ꯑꯗꯨꯗ ꯇꯨꯡꯂꯝꯕ ꯏꯁꯤꯡ ꯄꯨꯝꯕ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯤꯕꯅꯤ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯈꯥ ꯊꯪꯕꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯑꯗꯣ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯔꯦꯜꯅ ꯏꯆꯥꯎ ꯊꯣꯛꯍꯜꯂꯝꯂꯕ ꯃꯇꯨꯡꯗꯅꯦ ꯀꯩꯔꯣꯏꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯄꯥꯛ ꯅꯥꯝꯃꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯂꯣꯏꯅ ꯀꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯤꯕ ꯑꯗꯨꯗꯤ ꯑꯐꯕ ꯃꯤꯁꯦ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯏꯅꯤꯡꯊꯧ ꯑꯃꯅ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯑꯃꯅ ꯁꯦꯝꯖꯤꯟꯕ ꯑꯩꯒꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯃꯇꯤꯛ ꯂꯩꯕ ꯏꯃꯥꯛ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯗꯨꯈꯛꯅꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯃꯤꯠꯇ ꯇꯤꯟ ꯀꯥꯡ ꯂꯣꯏꯅ ꯑꯣꯏꯅ ꯎꯔꯨꯔꯕ ꯉꯁꯤ ꯈꯛꯇꯗ ꯁꯤꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯣꯏꯅꯗꯤ ꯀꯨꯝꯍꯩꯅꯤ ꯈꯜꯂꯕ꯭ꯔꯥ ꯏꯍꯦ ꯏꯕꯦꯝꯃ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯂꯥꯟꯐꯝꯗ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯃꯄꯣꯛ ꯂꯩꯇꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯁꯤꯔꯕꯁꯨ ꯂꯥꯟꯐꯝꯗ ꯁꯤꯖꯒꯦ ꯍꯥꯏꯕ ꯌꯥꯎꯅꯔꯤꯕꯅꯤ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯃꯔꯝ ꯆꯥꯗꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯈꯨꯁꯤ ꯑꯃꯅꯤ ꯍꯥꯏꯖꯒꯦ ꯄꯥꯕꯨꯡ ꯃꯅꯥꯏ ꯑꯃꯅ ꯊꯥꯖꯗ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯀꯩꯔꯣꯏꯕꯒ ꯅꯣꯡꯁꯥꯔꯦꯜꯒ ꯑꯁꯤꯕꯨ ꯀꯔꯝꯕꯅ ꯈꯣꯏꯗꯥꯕꯤꯕꯒꯦ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯗꯨꯗ ꯁꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯣꯝꯕꯥ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯂꯣꯏꯔꯕꯗꯤ ꯁꯤꯗ ꯄꯨꯔꯛꯎ ꯉꯁꯤꯗꯤ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯊꯥꯔꯤꯕ ꯇꯤꯛ ꯄꯥꯝꯕꯤꯅ ꯁꯦꯝꯕ ꯐꯖꯔꯕ ꯑꯄꯥꯛꯄ ꯐꯥꯜ ꯑꯁꯤꯗ ꯆꯥꯛ ꯑꯗꯨ ꯊꯝꯂꯒ ꯂꯤꯅ ꯁꯥꯕ ꯐꯝꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯍꯥꯎꯅ ꯆꯥꯒꯦ ꯁꯅꯥ ꯌꯥꯏ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯤꯜꯂꯤꯕ ꯃꯩꯔꯥꯁꯤꯡ ꯑꯁꯦ ꯃꯩ ꯂꯣꯏꯅ ꯆꯨꯈꯠꯂꯛꯎ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯅꯦꯝꯕ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯃꯨꯟꯕꯁꯦ ꯑꯁꯤ ꯑꯃ ꯍꯦꯛꯂꯒ ꯄꯨꯔꯛꯎ ꯐꯒꯅꯤ ꯅꯤꯡꯊꯧ ꯕꯦꯃꯥ ꯆꯥꯛꯇꯣ ꯏꯄꯥꯒ ꯄꯨꯟꯅ ꯁꯤꯗ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯅꯃꯥꯒꯤ ꯃꯈꯣꯜꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯐꯕ ꯋꯥ ꯑꯃꯗ ꯉꯥꯡꯗꯦ ꯅꯃꯥꯗꯤ ꯅꯣꯡꯁꯥꯔꯦꯜꯁꯦ ꯌꯥꯝꯅ ꯄꯥꯝꯂꯕ ꯃꯥꯜꯂꯦ ꯊꯥꯖꯗꯣ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯕꯨꯡ ꯅꯪꯁꯦ ꯐꯔꯤꯔꯣ ꯐꯠꯇ꯭ꯔꯤꯔꯣ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯆꯥꯛꯇꯣ ꯅꯇꯣꯝꯇ ꯆꯥꯍꯧꯔꯣ ꯑꯗꯨꯒ ꯏꯃꯥꯁꯨ ꯅꯣꯡꯁꯥꯔꯦꯜꯒ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯣ ꯊꯥꯖꯗꯨ ꯁꯥꯎꯔꯒ ꯃꯅꯨꯡꯗ ꯗꯣꯡ ꯗꯣꯡ ꯆꯪꯈꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯋꯥꯍꯩꯗꯨ ꯐꯖꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯁꯛ ꯐꯖꯕꯗꯤ ꯀꯩꯔꯣꯏꯕꯅ ꯍꯦꯟꯕꯅꯤꯁꯦ ꯅꯣꯡꯁꯥꯔꯦꯜꯁꯨ ꯅꯨꯄꯥ ꯊꯣꯛꯄ ꯃꯁꯛꯇꯤ ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯀꯣꯏꯗꯨꯅ ꯌꯦꯡꯐꯝ ꯑꯃ ꯏꯪꯈꯪ ꯈꯪꯍꯟꯗ꯭ꯔꯦ ꯀꯩꯔꯣꯏꯕꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯉꯥꯡꯅꯤ ꯃꯥꯅ ꯈꯤꯇꯪ ꯁꯥꯎꯕꯗ
nong khakhanba ngamliba nupa machani aduga nungsarelsu araiba nate mana kitang sawbada pature uwa sing kanglibani adudi phatribase kanana oigadoribano iningthaw aidi loina phai khalibo magi matik mayai haibaduni phanabu sizinarabadi loina kanagadoribani thazana magi tumpham mayumgi matoldagi mapada kanna laurae ho adudi imado nungsarelda imado pithokro ayukta nungsarel adu konung manungi lampak amagi mayaida uppaga tumli aduga manai amana nungsarelgi hakchang adu namli manai atai sing adusu nungsarelgi akoibada phamli nungsarelna iya khongpak tuna palam labadi ma hing ne khaibaga malam gadabani hek pal haudeda mahagi lanmi amana soidana chingthoki boygini manai amana nate iningthaugi khongpak aduna tapna thadabada pal haudabani karino lanmi mitna kupada thadariba khongpak adubu tappe haiba iningthauna sapu kanna thadariba khongpak ado kairoibagi mitadi yamna tapna thadarakpagumna ukhraba male kairoibaduna iningthaugi khongpak aduda yamna munna yenglamlaga tapna chongthokibani phare nangna rajkumari thajagi nupa oihanningliba asi karambano hayo aira kairoibara iningthaugi oihanningi iningthau adudi aigi mayokto wangangliba tuna kari ngangbana chadi uhawbudo haijabani iningthau nang aina tha amagi khusumal kaklabani lanmi adu mabukning nuksira male nungsarelda kuruk yenglaga tumina lei apamba haiba asidi aigi oinadi hotnagadabani pambu pamlabadi mullaga lawgadabani aduga rajkumari thaja ase chumnagi phajabadu natte chathokningba ama yaungna phajai maram asina pambai ama natraga pambai ama thiraga maboigi oidaba yade tangai phadrabadi kairoibagi konung ado hekta lantan singadoribani konung adugi akoibada thaw hairaga mai thagadabani iningthaw kairoibado maigatena kapsilaga halasira maduni aina khaliba asisu kairoibagi konung aduso kairoibagi imung manung sing aduga punna harau na chak chaminari kairoibagi mamana ibungo rajkumari thajado imaubudi oiningi adubu magi haktakta lanjadaba leibak ngakjariba lanmi kaya amagi thawai mangledo ai yamna nungaiteda makhoigisu imung manungi nupi angang kaya leiribani noibu lando toklone kairoiba ima lan tokpa yade aina khongkap ama maning hanbada nungsarelna henjilakadoribani ima aina maithire haiduna khut thangkalabasu lanna se tokhigadaba nate mana ngamle haibagi matik henjilakadoribani lepaki khalaga amuk toklage khale adu lepaki khalaga amuk tokpa ngamde maru oiribadi ahanbada magi asonba aduni aina khangtokadoriba ase mi amagi khwaidagi asonba miko tanja hairabadi asawba asini ibungo mi oibada asawba haiba asidagi hena asonba leite mi adugi asawba tanja ngayo mabu sawalo asawba haiba asini mi amagi wakhal lausing loina manghali nungsarel sawba heliba makhai nangna nokadabani mabu karimna duna magi wakhal lausingbu manghalaga maithiba pigadabani adoima karigino aina sawrabasu hekta noklibase ibungo maduna sanana sagi wakhal phathajaribani nakalda kairoibagi machal nupina tachao noina rajkumari thaja phajai haido aidona phajaba jalo haisiba nate yamthi phajabraba khuphaja manibo jal nangadi adale hore tachao ngasidagi nangi firol suba ito eko nangi lan soknabada senanaba yotki puri khongrau dusu noigi phajabido laklagane langnanaba taalo ai chak chage kanamta wangang birakano is yotki phidudi a phi sunanaba leiridudi aduna taknidudi nabungi firol dusu phi sunanaba mi thamidudi ado ta chongne magi phajabido hek lumba chapada mijam saraga chapada ne sili chariba sing adudi aina suriba ngaktani natro sagol kado noi phajabido laklaga iruja halone ko sawbudi saw adoi cha nangi chakhusado yongna la phoicha ba mali tacho nang asidagi aingonda sungkau korokano ichaldu sawraga changki kairoibana
ꯃꯁꯛꯁꯤꯒ ꯆꯥꯛꯇꯤ ꯑꯝꯇ ꯂꯦꯝꯗꯦ ꯅꯣꯏꯔꯤ ꯈꯨꯅꯣꯏꯁꯤꯒ ꯉꯥ ꯃꯔꯨꯝ ꯄꯨꯝꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯆꯜꯗꯨ ꯀꯩꯔꯣꯏꯕꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯣꯡꯖꯤꯜꯗꯒꯤ ꯂꯣꯟꯅ ꯇꯥꯔꯤ ꯇꯥꯆꯧ ꯑꯩꯔꯣ ꯅꯪꯅ ꯉꯥ ꯃꯔꯨꯝ ꯄꯨꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯅꯠꯇꯦꯍꯦ ꯅꯪꯗꯤ ꯌꯣꯡ ꯃꯥꯜꯂꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯏꯆꯜꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯀꯩꯔꯣꯏꯕꯗꯨ ꯃꯥꯒꯤ ꯑꯃꯨꯕ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛ ꯑꯣꯏꯖꯔꯕꯁꯨ ꯀꯩꯔꯣꯏꯕꯒꯤ ꯂꯩꯕꯥꯛꯀ ꯌꯨꯝꯊꯪꯅꯔꯦ ꯅꯣꯡꯁꯥꯔꯦꯜꯒꯤ ꯂꯩꯕꯥꯛꯀꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯃꯈꯥ ꯍꯥꯏꯅ ꯂꯩ ꯀꯩꯔꯣꯏꯕ ꯑꯃꯗꯤ ꯅꯣꯡꯁꯥꯔꯦꯜꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯕꯅꯤ ꯀꯩꯔꯣꯏꯕꯗꯨ ꯅꯨꯄꯤ ꯃꯌꯥꯝꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃꯗ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯆꯪꯂꯛꯏ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯆꯪꯂꯛꯄꯗ ꯋꯥꯡꯅ ꯈꯥꯕ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯟꯗꯪ ꯑꯆꯧꯕ ꯑꯃ ꯐꯥꯕ ꯉꯝꯕ ꯇꯥꯟꯅꯔꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯀꯩꯔꯣꯏꯕꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯏꯟꯁꯥꯡ ꯌꯣꯟꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯏ ꯏꯃꯥ ꯌꯦꯟꯗꯦꯝꯒ ꯍꯋꯥꯏ ꯇꯔꯥꯛꯀꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤꯅꯦ ꯁꯦꯜꯅ ꯄꯣꯠ ꯂꯩꯕ ꯆꯠꯅꯗꯦ ꯁꯅꯥ ꯄꯤꯔꯒ ꯂꯩꯅꯩꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯗꯤ ꯁꯅꯥꯗꯤ ꯄꯨꯔꯛꯇ꯭ꯔꯦ ꯀꯣꯟꯅ ꯂꯧꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯃꯥ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯂꯧꯗꯕ ꯌꯥꯔꯣꯏ ꯄꯣꯠ ꯂꯩꯒꯅꯤꯅ ꯃꯃꯜ ꯍꯪꯕꯃꯈꯩ ꯍꯪꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯂꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯔꯣꯏꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯏ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ ꯁꯦꯁꯦ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯧꯔꯣ ꯁꯦꯜꯗꯨ ꯀꯣꯟꯅ ꯄꯤꯌꯨ ꯁꯤ ꯄꯨꯈ꯭ꯔꯣ ꯑꯗꯣ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯒꯨꯝ ꯇꯧꯋꯤꯅꯦꯍꯦ ꯑꯩꯅ ꯏꯃꯥ ꯑꯩ ꯍꯩꯃꯥ ꯅꯪꯕꯨ ꯀꯩꯔꯣꯏꯕ ꯅꯠꯇ꯭ꯔꯣ ꯃꯕꯨꯛ ꯐꯕꯅꯤꯗ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯗꯣ ꯍꯣꯏ ꯏꯃꯥ ꯅꯥꯀꯜꯗ ꯆꯦꯛꯐꯜ ꯀꯥꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯏꯁꯤꯕꯣ ꯑꯉꯥꯎꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯤꯌꯦ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯏꯃꯥ ꯑꯣ ꯁꯟꯗ꯭ꯔꯪ ꯐꯥꯕ ꯉꯝꯕ ꯇꯥꯟꯅꯔꯤꯕ ꯁꯟꯗ꯭ꯔꯪ ꯑꯁꯦ ꯐꯥꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯊꯥꯖ ꯀꯧꯕꯤ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒꯤ ꯀꯨꯝꯍꯩꯅꯤ ꯑꯣ ꯍꯣꯏ ꯏꯃꯥ ꯃꯆꯥ ꯃꯁꯨꯒꯤ ꯁꯟꯗ꯭ꯔꯪꯒ ꯅꯠꯇꯦꯗ ꯌꯨꯝ ꯑꯅꯤꯃꯨꯛ ꯋꯥꯡꯕ ꯂꯧ ꯐꯩꯗꯣꯝ ꯑꯅꯤꯃꯨꯛ ꯁꯥꯡꯕ ꯁꯟꯗ꯭ꯔꯪꯅꯤ ꯀꯅꯥꯅꯕꯨ ꯐꯥꯕ ꯉꯝꯗꯣꯏꯅꯣ ꯃꯤ 50-60ꯅ ꯐꯥꯕ ꯉꯝꯕ ꯁꯟꯗ꯭ꯔꯪ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯐꯥꯕ ꯇꯥꯟꯅꯍꯜꯂꯤꯕꯅꯣ ꯐꯥꯕꯁꯨ ꯉꯝꯂꯣꯏꯗꯕꯗ ꯃꯊꯣꯡ ꯆꯥꯕ ꯅꯤꯡꯊꯧ ꯅꯠꯇꯦꯗ ꯏꯕꯣ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯅꯨꯄꯤ ꯑꯃ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯀꯔꯝꯕ ꯅꯨꯄꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯨ ꯐꯖꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯣ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨꯅꯤ ꯂꯨꯝꯕ ꯂꯥꯛꯂꯤꯕꯁꯦ ꯑꯍꯜ ꯑꯗꯨ ꯀꯩꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯏ ꯅꯁꯛꯇ ꯍꯛꯆꯥꯡꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯒꯗꯣꯏꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯄꯥꯛ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯏ ꯂꯝꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯇꯣꯡꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯂꯣꯝꯗ ꯀꯟꯅ ꯊꯧꯈꯤ ꯀꯩꯔꯣꯏꯕꯅ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯣ ꯑꯃꯨꯛꯁꯨ ꯇꯧꯔꯦꯗꯣ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯨꯛ ꯁꯣꯏꯗꯅ ꯌꯥꯎꯅꯔꯝꯂꯅꯤꯗꯣ ꯂꯝꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯟꯗ꯭ꯔꯪ ꯐꯥꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯏꯃꯥ ꯂꯝꯄꯥꯛ ꯃꯅꯨꯡꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯏ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯤꯡꯊꯧ ꯂꯥꯛꯑꯦ ꯅꯤꯡꯊꯧꯅ ꯂꯥꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯂꯝꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨ ꯎꯕꯗ ꯀꯩꯔꯣꯏꯕꯗꯨ ꯃꯥꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯒꯦ ꯇꯧꯕꯒ ꯑꯍꯜ ꯑꯗꯨꯅ ꯊꯤꯗꯥ ꯅꯃꯥꯏ ꯑꯗꯨ ꯀꯔꯤꯒꯤ ꯈꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥ ꯃꯃꯥꯏ ꯁꯣꯟꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯄꯥꯝꯗꯕꯅꯤꯀꯣ ꯑꯩꯁꯨ ꯅꯪ ꯄꯥꯝꯂꯛꯇꯔꯦꯕꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯀꯥꯏ ꯇꯧꯕꯅꯤ ꯑꯄꯥꯝꯕ ꯅꯨꯄꯤꯔꯨꯝꯕ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯍꯟꯗꯛꯇꯤ ꯂꯝꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯟꯅ ꯇꯥꯔꯛꯏ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯈꯔ ꯃꯄꯥꯟꯂꯣꯝꯗ ꯄꯥꯏꯊꯣꯔꯛꯏ ꯀꯩꯔꯣꯏꯕꯗꯨ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯆꯦꯛꯄꯜꯂꯣꯝꯗ ꯌꯨꯡꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯈꯣꯡꯗꯣꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯏꯜꯂꯝꯂꯒ ꯃꯤ 100ꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯋꯥꯡꯈ꯭ꯔꯕ ꯐꯛꯂꯥꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤ ꯃꯄꯥꯟꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯅꯩ ꯑꯉꯥꯡ ꯈꯔꯗꯤ ꯀꯩꯔꯣꯏꯕ ꯑꯗꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯏꯃꯥ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯤꯌꯣ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯒꯦꯕ ꯄꯤꯌꯣꯕ
ꯀꯩꯔꯣꯏꯕꯗꯨ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯈꯥꯔꯤꯕ ꯆꯤꯛꯄꯜ ꯑꯗꯨꯒꯤ ꯃꯇꯣꯜꯗ ꯇꯥꯞ ꯂꯥꯎꯅ ꯂꯦꯞꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯑꯗꯨ ꯆꯥꯎꯈ꯭ꯔꯕ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯎꯞꯁꯤꯜꯂꯒ ꯇꯨꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯀꯩꯔꯣꯏꯕꯅ ꯎꯔꯝꯃꯤ꯫ ꯀꯩꯔꯣꯏꯕꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯦꯟꯅꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯩꯔꯣꯏꯕꯗ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯆꯐꯨ-ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯌꯦꯡꯅꯩ꯫ ꯀꯩꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔꯤꯗ ꯅꯣꯛꯂꯒ, "ꯔꯥꯖꯀꯨꯃꯥꯔꯤ, ꯁꯦ, ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯛꯑꯣ꯫ ꯄꯥꯈꯠꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯁꯟꯗ꯭ꯔꯪ ꯑꯁꯦ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯩꯅ ꯃꯥꯁꯦ ꯂꯦꯡꯕ ꯉꯝꯗꯅꯕ ꯐꯥꯔꯕꯅꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯤꯛ-ꯍꯤꯛ ꯀꯞꯂꯒ ꯀꯩꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯂꯥꯝꯃꯤ꯫ ꯀꯩꯔꯣꯏꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯑꯗꯨ ꯇꯞꯅ ꯆꯤꯡꯈꯠꯂꯒ, "ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯑꯗꯨꯒ ꯐꯖꯅ ꯐꯝꯂꯒ ꯑꯩꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ." ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ "ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗꯅ?" ꯊꯥꯖ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯋꯥꯔꯧꯅ, "ꯄꯥꯕꯨꯡ, ꯕꯦꯃꯥ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤꯅꯦꯍꯦ ꯑꯀꯟ-ꯑꯀꯟꯕ ꯃꯤ ꯀꯌꯥ ꯑꯁꯤ ꯁꯥ ꯑꯁꯤꯕꯨ ꯐꯥꯅꯅꯕ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯑꯗꯣ ꯄꯥꯕꯨꯡꯅ ꯆꯪꯂꯛꯇ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯗꯣꯝꯗꯒꯤ ꯁꯥꯐꯨ ꯌꯥꯝꯅ ꯀꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯋꯥ ꯂꯥꯎꯅ ꯂꯥꯡꯏ꯫ ꯊꯥꯖꯅ ꯂꯝꯄꯥꯛꯂꯣꯝꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯌꯨꯝ ꯑꯅꯤꯃꯨꯛ ꯋꯥꯡꯕ, ꯂꯧ ꯐꯩꯗꯣꯝ ꯑꯅꯤꯃꯨꯛ ꯁꯥꯡꯕ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯁꯤꯠꯂꯒ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯨ ꯊꯥꯖꯅ ꯎꯏ꯫ ꯅꯤꯡꯊꯧꯗꯨ ꯃꯌꯥ ꯀꯥꯔꯒ, "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯕ, ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ, ꯂꯥꯏ ꯇꯔꯦꯠꯅ ꯁꯦꯝꯕ ꯁꯟꯗ꯭ꯔꯪ ꯑꯁꯤꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯅꯦ ꯁꯤꯗꯤ꯫ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯄꯥꯕꯨꯡ?" "ꯀꯩꯔꯣꯏꯕ ꯀꯧꯏ꯫ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯗꯨꯅꯤ." ꯊꯥꯖꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯩꯔꯣꯏꯕꯗ ꯌꯦꯡꯉꯤ꯫ ꯂꯝꯄꯥꯛꯂꯣꯝꯗ ꯑꯃꯨꯛ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯩꯔꯣꯏꯕꯗ ꯑꯃꯨꯛ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯏꯁ, ꯃꯤꯠꯅ ꯀꯨꯞꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯌꯧꯈꯤꯒꯗꯧꯔꯦꯅꯦꯍꯦ." ꯊꯥꯖꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯟꯗ꯭ꯔꯪ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯩꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯩꯔꯣꯏꯕꯅ ꯅꯣꯛꯂꯒ, "ꯀꯌꯥꯗ ꯇꯞꯅ ꯆꯦꯜꯂꯛꯂꯤꯕ ꯁꯟꯗ꯭ꯔꯪꯅꯣ, ꯃꯃꯤꯠꯇ ꯑꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯦꯅꯦꯍꯦ." ꯁꯟꯗ꯭ꯔꯪ ꯑꯗꯨ ꯀꯩꯔꯣꯏꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯀꯩꯔꯣꯏꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯂꯩꯊꯣꯛꯂꯒ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯅꯥꯔꯨꯝꯗ ꯄꯣꯞ ꯂꯥꯎꯅ ꯊꯤꯜꯂꯤ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯂꯩꯃꯥꯏꯗ ꯃꯁꯥ ꯑꯗꯨ ꯐꯩꯅ ꯕꯣꯞ ꯂꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯌꯨꯡꯁꯤꯜꯂꯒ ꯇꯥꯏ꯫ ꯑꯗꯨꯒ ꯎꯐꯨꯜ ꯕꯪ ꯂꯥꯎꯅ ꯀꯥꯏ꯫ ꯂꯝꯄꯥꯛ ꯃꯅꯨꯡ ꯑꯗꯨꯁꯨ ꯁꯟꯗ꯭ꯔꯪ ꯑꯗꯨꯅ ꯌꯩꯁꯤꯟꯕꯗ ꯊꯛ-ꯊꯛ ꯅꯤꯛꯏ꯫ ꯅꯤꯡꯊꯧ ꯐꯝꯐꯝ ꯑꯗꯨꯁꯨ ꯊꯛ-ꯊꯛ ꯅꯤꯛꯏ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯃꯈꯣꯡ ꯐ꯭ꯔꯤꯡ-ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯃꯟꯕꯗꯒꯤ ꯌꯥ-ꯌꯥ ꯂꯥꯡꯏ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯐꯤꯕꯨ ꯂꯪꯈꯠꯅꯕꯋꯣ, ꯆꯦꯟꯕꯋꯣ, ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ꯫ ꯂꯝꯄꯥꯛ ꯃꯈꯥ ꯑꯗꯨꯗ ꯂꯥꯡꯗ꯭ꯔꯦꯟꯒ ꯌꯥꯜꯂꯒ ꯊꯥꯕꯜꯀꯁꯨ ꯆꯣꯡꯅꯔꯤ꯫ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤ꯫ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯃꯆꯥ 50-60ꯃꯨꯛꯁꯨ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯆꯤꯗ ꯀꯣꯜꯂꯒ ꯅꯣꯝꯕ ꯁꯥꯟꯅꯔꯤ꯫ ꯃꯕꯨꯛꯇ ꯐꯝꯂꯒ ꯅꯥꯟꯊꯕꯤ ꯁꯥꯟꯅꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯊꯥꯖꯅ, "ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯀꯨꯝꯍꯩꯁꯦ ꯀꯩꯔꯣꯏꯕꯅ ꯉꯝꯂꯤꯅꯦꯀꯣ? ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯔꯣꯏꯕꯅ ꯂꯧꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯥꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯅꯪꯒꯤ ꯂꯥꯏ ꯇꯔꯦꯠꯅ ꯁꯥꯕ ꯁꯟꯗ꯭ꯔꯪ ꯑꯁꯤꯁꯨ ꯁꯤꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣꯗꯅ." "ꯑꯣ, ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯇꯝꯊꯤꯕ ꯁꯟꯗ꯭ꯔꯪ ꯑꯃꯁꯨ ꯂꯩꯔꯤ ꯏꯕꯦꯝꯃ꯫ ꯑꯗꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪ ꯄꯤꯒꯅꯤ." "ꯇꯥꯅꯤꯡꯗꯦꯗ ꯄꯥꯕꯨꯡ, ꯃꯔꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯩ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯅꯪ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ." ꯑꯁꯣꯝꯗ ꯅꯣꯡꯁꯥꯔꯦꯜꯁꯨ ꯀꯩꯔꯣꯏꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒꯤ ꯃꯄꯥꯒꯤ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯍꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ꯫ "ꯍꯦꯔꯥ, ꯀꯩꯁꯨ ꯂꯩꯇꯕ ꯁꯟꯗ꯭ꯔꯪ ꯃꯆꯥ ꯑꯃ ꯍꯥꯠꯄꯒꯤꯕꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯂꯥꯟꯃꯤꯁꯥ, ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯈꯣ, ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅꯅꯦ ꯀꯩꯔꯣꯏꯕꯒ ꯂꯥꯟ ꯑꯃꯨꯛꯇꯪ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎ ꯇꯝꯂꯛꯑꯦ ꯍꯥꯏꯌꯨ." "ꯐꯅꯤ ꯅꯤꯡꯊꯧ." ꯂꯥꯟꯃꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯐꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯅꯣꯡꯁꯥꯔꯦꯜꯒꯤ ꯂꯥꯟꯃꯤ ꯏꯅꯤꯡꯊꯧ, ꯅꯣꯏꯒꯤ ꯅꯤꯡꯊꯧ ꯅꯣꯡꯁꯥꯔꯦꯜꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯃꯇꯝ ꯈꯔ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯅ ꯇꯝꯃꯨ." "ꯐꯅꯤ ꯅꯤꯡꯊꯧ." "ꯐꯔꯦ-ꯐꯔꯦ, ꯆꯠꯆꯔꯣ." ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯀꯩꯔꯣꯏꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒ ꯇꯥꯏꯅꯕ ꯐꯖꯕ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯌꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯁꯖꯤꯛ ꯄꯤꯖꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯂꯒ ꯊꯥꯖꯗꯨ ꯁꯒꯣꯜ ꯑꯗꯨ ꯇꯞꯅ-ꯇꯞꯅ ꯅꯥꯜꯂꯒ, "ꯅꯍꯥꯟ ꯃꯈꯩ ꯆꯠꯂꯨꯗꯕ ꯃꯐꯝ ꯑꯣꯏꯕꯒꯤꯔ
ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯈꯣꯏꯗꯥꯖꯔꯨꯔꯤꯕ ꯑꯁꯤꯕꯣ? ꯑꯗꯨꯒ ꯀꯩꯔꯣꯏꯕꯒꯤ ꯂꯩꯕꯥꯛ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯅꯤꯡꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯕꯖꯥꯠꯅꯣ? ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ ꯐꯝꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯑꯌꯥ, ꯑꯁꯤꯕꯨ ꯀꯩꯔꯣꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯔꯣꯏꯕꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨꯁꯨ ꯁꯖꯤꯛ ꯁꯥꯏꯔꯒ ꯀꯩꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯀꯨꯜꯂꯤ, ꯑꯗꯨꯒ ꯃꯀꯣꯛ ꯃꯌꯥ ꯑꯗꯨꯗ ꯇꯨꯃꯤꯠ ꯄꯥꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯀꯩꯔꯣꯏꯕꯅ ꯁꯒꯣꯜ ꯑꯗꯨꯗ, ꯑꯃꯨꯕꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯁꯦ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯗꯣ ꯅꯍꯥꯟꯗꯤ ꯃꯣꯏꯒꯤ ꯁꯟꯗ꯭ꯔꯪ ꯑꯗꯣ ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯤ ꯄꯤꯅꯤ ꯍꯥꯏꯔꯒ ꯃꯄꯥ ꯅꯤꯡꯊꯧꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯗꯣ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯁꯖꯤꯛ ꯆꯥꯍꯜꯂꯒ ꯀꯩꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡꯅ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯩꯔꯣꯏꯕꯗꯤ ꯁꯒꯣꯜꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯂꯝꯄꯥꯛꯇ ꯍꯧꯕ ꯅꯥꯄꯤ ꯈꯔꯁꯨ ꯀꯩꯔꯣꯏꯕꯅ ꯐꯣꯏꯔ ꯐꯣꯏꯔꯒ ꯍꯨꯟ ꯁꯥꯟꯅꯕꯗ ꯐꯅ ꯌꯥꯝꯅ ꯀꯣꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯁꯦ ꯃꯥꯕꯨ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯥꯖꯅ ꯄꯣꯛꯄ ꯑꯣꯏꯔꯖꯥꯠꯂ ꯍꯥ ꯑꯃꯨꯕꯤ? ꯊꯥꯖꯅ ꯀꯩꯔꯣꯏꯕꯒꯤ ꯃꯇꯨꯡꯗꯒꯤ ꯈꯧꯗꯦꯝꯂꯛꯏ꯫ ꯑꯍꯝ ꯑꯍꯝ, ꯑꯣ ꯑꯗꯨꯅꯤ ꯑꯃꯨꯕꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯅ ꯏꯅꯥꯛꯇꯒ ꯐꯝꯂꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯥꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯃꯨꯕꯤ? ꯊꯥꯖ ꯑꯗꯨ ꯀꯩꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯃꯤ꯫ ꯀꯩꯔꯣꯏꯕꯅ ꯊꯥꯖꯗ ꯌꯦꯡꯂꯒ, ꯇꯨ ꯑꯃꯨꯕꯤ, ꯁꯨꯃꯥꯏꯅ ꯑꯁꯦꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯅ ꯏꯅꯥꯛꯇ ꯐꯝꯂꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯑꯁꯦ ꯇꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯅꯤꯀꯣ? ꯊꯥꯖ ꯀꯩꯔꯣꯏꯕꯗ ꯅꯣꯛꯂꯒ, ꯀꯩꯔꯣꯏꯕ, ꯀꯩ ꯍꯥꯏꯒꯦ ꯊꯥꯖ? ꯅꯪ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ? ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯥꯖ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯒ ꯌꯦꯟꯗꯦꯝ ꯐꯥꯎꯕ ꯂꯩꯔꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯉꯥꯔꯤ ꯂꯩꯔꯒ ꯍꯜꯂꯛꯑꯦ ꯊꯥꯖ꯫ ꯅꯣꯏ ꯂꯩꯀꯥꯏꯗ ꯌꯦꯟꯗꯦꯝꯒ ꯉꯥꯔꯤꯒ ꯐꯪꯗ꯭ꯔꯣ? ꯐꯪꯉꯤ, ꯑꯗꯣ ꯅꯪ ꯂꯨꯝꯕ ꯂꯥꯛꯄꯗ ꯐꯝꯂꯒ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯌꯦꯡꯉꯤꯅꯦ꯫ ꯑꯗꯣ ꯅꯪꯁꯦ ꯑꯁꯦꯡꯒꯤ ꯁꯨꯃꯥꯏꯅ ꯏꯅꯥꯛꯇꯒ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯊꯥꯖ꯫ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯃꯁꯤꯒꯤ ꯃꯤꯁꯦ꯫ ꯑꯗꯣ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯀꯤꯌꯦ, ꯑꯗꯨꯏꯅꯤ꯫ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯃꯅꯤ, ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯏꯀꯥꯏ, ꯑꯗꯨꯅ ꯀꯤꯕꯅꯤ꯫ ꯑꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯣꯛꯀꯅꯨ, ꯑꯁꯦꯡꯕꯒꯤ ꯇꯥꯏꯕꯪꯗ ꯅꯣꯛꯄ ꯌꯥꯝꯅ ꯃꯥꯜꯂꯦ ꯊꯥꯖ꯫ ꯅꯣꯛꯑꯔꯣꯏꯒꯦ꯫ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯗꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ, ꯍꯥ ꯀꯩꯔꯣꯏꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯥꯖ꯫ ꯑꯗꯣ ꯅꯪꯁꯦ ꯑꯁꯦꯡꯒꯤ ꯎꯕꯗꯗꯤ ꯑꯩꯁꯦ ꯍꯦꯛꯇ ꯀꯤ꯫ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯅꯨꯄꯥꯅꯕꯣ? ꯌꯥꯝ ꯐꯖꯕꯒꯤ ꯀꯤꯔꯤꯅꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯒꯤꯒ꯫ ꯑꯗꯣ ꯀꯩꯔꯣꯏꯕ, ꯑꯩꯁꯨ ꯅꯪ ꯌꯥꯝ ꯄꯥꯝꯃꯦ꯫ ꯍꯣꯏ ꯄꯥꯝꯃꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯊꯥꯖ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕ? ꯑꯗꯨꯃꯥꯏ ꯈꯨꯝꯃꯛꯀꯅꯨ, ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯈꯨꯝꯃꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯨꯟꯒꯦ ꯇꯧꯏ, ꯍꯩꯅꯧ ꯃꯨꯟꯕꯗꯧꯅ꯫ ꯇꯥꯏꯕꯪꯂꯥ ꯑꯁꯦꯡꯕꯔꯥ ꯈꯪꯅꯤꯡꯗꯕ꯭ꯔꯣ ꯀꯩꯔꯣꯏꯕ? ꯍꯣꯏ, ꯑꯗꯣ ꯑꯥꯗ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯅꯪꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯒꯤ ꯍꯦꯛ ꯍꯦꯛ ꯇꯣꯡꯂꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯊꯥꯖ? ꯃꯥꯅꯦ, ꯃꯥꯅ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯏꯅꯦ꯫ ꯑꯗꯣ ꯀꯩꯔꯣꯏꯕ, ꯀꯩ ꯍꯥꯏꯒꯦ ꯊꯥꯖ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯣꯛꯂꯛꯎꯅꯦ꯫ ꯍꯣꯏ ꯁꯣꯛꯀꯦ, ꯅꯪ ꯃꯥꯡꯈꯤꯅꯨꯀꯣ, ꯑꯗꯣ ꯑꯗꯨꯝ ꯐꯝꯃꯨꯀꯣ꯫ ꯃꯥꯡꯉꯣꯏꯌꯦ꯫ ꯀꯩꯔꯣꯏꯕꯅ ꯊꯥꯖꯗ ꯇꯥꯞ ꯂꯥꯎꯅ ꯁꯣꯛꯏ꯫ ꯀꯩꯔꯣꯏꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ, ꯅꯪ ꯑꯁꯦꯡꯕ꯭ꯔꯣ ꯊꯥꯖ? ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏꯅꯤ ꯀꯩꯅꯣ꯫ ꯑꯁ, ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ꯫ ꯏꯀꯥꯏꯒꯅꯨꯍꯦ, ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯁꯤꯕꯨ ꯀꯅꯥꯝꯇ ꯇꯥꯗꯦ꯫ ꯈꯪꯗꯦ, ꯌꯥꯝ ꯏꯀꯥꯏꯔꯦ ꯑꯩ꯫ ꯑꯗꯨꯗꯤ ꯊꯥꯖꯅ ꯀꯩꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯃꯤ ꯎꯅꯤꯌꯦ ꯊꯥꯖ꯫ ꯍꯦ ꯄꯥꯡꯗꯕ ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯐꯥꯎꯔ ꯍꯧꯖꯤꯛ? ꯀꯩꯔꯣꯏꯕꯗꯨ ꯑꯉꯥꯡꯗꯧꯅ, ꯊꯥꯖ, ꯅꯪ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯆꯅꯤ ꯑꯩ ꯐꯥꯕꯒꯤ꯫ ꯑꯉꯥꯡꯗꯧꯅ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯁꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯐꯥꯕ ꯇꯥꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡ ꯇꯥꯕ꯫ ꯐꯔꯦ ꯀꯩꯅꯣ, ꯂꯨꯍꯣꯡꯂ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯣ ꯀꯩꯔꯣꯏꯕ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯁꯟꯗ꯭ꯔꯪ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ, ꯑꯗꯨꯃꯒ ꯍꯥꯠꯇꯣꯛ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯇꯨꯅ ꯂꯩꯔꯅꯤ꯫ ꯍꯣꯏ ꯍꯥꯠꯇꯣꯛꯂꯁꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯃꯐꯩꯒꯜ ꯑꯃ ꯂꯧꯒꯦ ꯍꯥꯏꯌꯨ,
ꯅꯣꯏ ꯄꯥꯕꯨꯡꯗ ꯑꯩ ꯆꯥꯅꯅꯕ ꯂꯣꯏ ꯍꯦꯛ ꯄꯨꯖꯈꯣ ꯊꯥꯖꯅ ꯀꯩꯔꯣꯏꯕꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯩꯔꯣꯏꯕ ꯀꯩ ꯍꯥꯏꯒꯦ ꯊꯥꯖ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯡꯃ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯈꯣꯏ ꯀꯣꯅꯨꯡꯗ ꯑꯩꯕꯨ ꯄꯨꯕꯤꯈꯤꯌꯦ ꯑꯧ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯅꯣꯏ ꯄꯥꯕꯨꯡꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯎꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯛꯑꯦꯀꯣ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯀꯃꯥꯏꯅ ꯁꯤꯈ꯭ꯔꯤꯅꯣ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯈꯨꯁꯤꯅꯤꯗ ꯊꯥꯖ ꯆꯥꯛ ꯆꯥꯕꯗ ꯐꯨꯜꯂꯒ ꯁꯤꯕꯅꯤ ꯑꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯕꯗꯅꯦ ꯏꯁꯤꯡ ꯊꯛꯇꯕꯒꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯊꯥꯖꯒ ꯀꯩꯔꯣꯏꯕꯒꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯝꯃꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯨ ꯊꯥꯖ ꯑꯃꯗꯤ ꯀꯩꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯅꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯌꯨꯝ ꯍꯟꯕ ꯉꯥꯏꯕꯤꯔꯤ ꯅꯣꯡꯉꯥꯟꯕꯒ ꯊꯥꯖꯒꯤ ꯃꯄꯥꯒꯤ ꯂꯥꯟꯃꯤ ꯑꯃ ꯅꯣꯡꯁꯥꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯏ ꯅꯣꯡꯁꯥꯔꯦꯜꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯗꯣꯝꯒꯤ ꯋꯥꯍꯪꯒꯤ ꯅꯣꯡꯁꯥꯔꯦꯜꯅ ꯅꯣꯛꯂꯒ ꯂꯥꯟꯒꯤ ꯄꯥꯎꯔꯥ ꯃꯈꯥ ꯇꯥꯎ ꯂꯥꯟꯃꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯃꯗꯨꯗꯤ ꯂꯥꯟꯗꯤ ꯄꯥꯝꯗ꯭ꯔꯦ ꯂꯥꯟꯅ ꯀꯔꯤꯁꯨ ꯈꯟꯅꯕ ꯄꯨꯔꯛꯇꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯕ ꯅꯠꯇꯅ ꯑꯗꯨꯅ ꯄꯥꯡꯒꯜ ꯊꯧꯅꯥꯒꯤ ꯂꯥꯟ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯁꯟꯗ꯭ꯔꯪ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯗꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯑꯗꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯅꯕ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯅꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯐꯥꯒꯤ ꯌꯥꯝꯅ ꯇꯥꯏꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯀꯨꯝꯍꯩꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯤ ꯄꯤꯕꯒꯤ ꯆꯥꯡ ꯌꯦꯡꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯂꯥꯟꯃꯤꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯟꯗ꯭ꯔꯪꯗꯨ ꯎꯔꯒ ꯈꯪꯅꯤꯅ ꯀꯔꯤꯅꯣ ꯂꯥꯟꯃꯤ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ ꯄꯥꯎ ꯆꯤꯊꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯁꯟꯗ꯭ꯔꯪ ꯑꯗꯣ ꯃꯁꯥ ꯃꯎꯗꯨ ꯈꯔ ꯊꯥꯛꯂꯝꯃꯨ ꯑꯩ ꯍꯥꯠꯄꯤꯒꯦ ꯑꯗꯨꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯌꯥꯝ ꯉꯝꯃꯅꯤ ꯎꯔꯒ ꯈꯪꯅꯤꯅ ꯀꯔꯤꯅꯣꯅꯦ ꯂꯥꯟꯃꯤ ꯀꯔꯤꯃꯨꯛ ꯍꯥꯏꯕ ꯀꯥꯎꯔꯒꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯏꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯂꯨꯔꯒꯦ ꯂꯥꯟꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯅꯣꯡꯁꯥꯔꯦꯜꯗ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯐꯥꯒꯤ ꯌꯥꯝ ꯇꯥꯏꯗ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯉꯁꯤ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒꯤ ꯂꯩꯄꯥꯛꯇ ꯂꯩꯕ ꯁꯟꯗ꯭ꯔꯪ ꯐꯥꯕꯒꯤ ꯀꯨꯝꯍꯩ ꯆꯥꯡꯌꯦꯡ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯂꯩꯄꯥꯛ ꯑꯍꯨꯝꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯐꯝꯂꯤ ꯃꯅꯨꯡꯗ ꯐꯝꯕ ꯆꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯄꯥꯜꯗ ꯍꯧꯕ ꯎ ꯋꯥꯁꯤꯡꯗ ꯁꯦꯛꯄꯤ ꯎꯔꯣꯛꯀꯨꯝꯅ ꯇꯣꯡꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯅꯅꯕ ꯉꯥꯏꯅꯔꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯥ ꯈꯔꯗꯤ ꯎꯁꯥ ꯇꯦꯛꯂꯒ ꯃꯈꯥꯗ ꯇꯥꯈꯤꯕꯁꯨ ꯌꯥꯎꯅꯔꯤ ꯅꯤꯡꯊꯧ ꯊꯥꯖ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯅꯥꯏꯁꯤꯡꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯊꯥꯖꯅ ꯃꯄꯥꯗ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯅꯃꯥꯗꯣ ꯑꯩꯅ ꯂꯧꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯅꯠꯇꯕ ꯃꯥꯜꯂꯤꯗ ꯏꯕꯦꯝꯃ ꯑꯩꯅ ꯃꯥ ꯎꯔꯤꯁꯦ ꯑꯌꯨꯛ ꯆꯤꯟ ꯁꯦꯡꯕ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯁ ꯅꯃꯥꯒꯤ ꯋꯥꯔꯤꯗꯤ ꯅꯪꯅ ꯍꯧꯗꯣꯔꯛꯂꯒ ꯂꯥꯟꯃꯤꯁꯥ ꯀꯨꯝꯍꯩ ꯍꯧꯍꯜꯂꯣꯗꯅ ꯆꯥꯛ ꯂꯥꯝꯕꯅ ꯍꯥꯟꯗꯧꯔꯦ ꯐꯅꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯏ ꯍꯧꯖꯤꯛ ꯁꯟꯗ꯭ꯔꯪ ꯑꯁꯦ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖ ꯑꯁꯦ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯨꯝꯍꯩ ꯑꯁꯦ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯒꯦꯀꯣ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯀꯩꯔꯣꯏꯕꯅ ꯁꯟꯗ꯭ꯔꯪ ꯑꯁꯤ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯒꯅꯤ ꯀꯩꯔꯣꯏꯕꯗꯨ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯡꯏ ꯑꯗꯨꯒ ꯂꯥꯡꯗ꯭ꯔꯦꯟꯕꯨ ꯊꯤꯟꯕꯋꯣ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ ꯐꯨꯔꯤꯠꯄꯨ ꯂꯪꯈꯠꯅꯕꯋꯣ ꯂꯣꯏꯅꯔꯝꯃꯤ ꯀꯩꯔꯣꯏꯕꯅ ꯅꯤꯡꯊꯧꯗ ꯂꯥꯎꯔꯛꯏ ꯍꯣ ꯅꯤꯡꯊꯧ ꯊꯤꯜꯂꯦꯅꯦꯍꯦ ꯅꯣꯏꯒꯤ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯊꯥꯗꯣꯔꯛꯑꯣꯅꯦ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯤ 200ꯒꯤ ꯃꯔꯦꯞ ꯑꯣꯏꯕ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯁꯥꯃꯨ 10-10ꯅ ꯌꯦꯠ ꯑꯣꯏꯗ ꯆꯤꯡꯂꯒ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯑꯃꯝꯕ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯁꯥꯡꯈ꯭ꯔꯕ ꯁꯟꯗ꯭ꯔꯪ ꯑꯃ ꯊꯥꯗꯣꯔꯛꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯎꯏ ꯃꯃꯤꯠ ꯃꯅꯥ ꯌꯨꯝꯈꯠꯅꯩ ꯅꯣꯡꯁꯥꯔꯦꯜꯁꯨ ꯀꯩꯔꯣꯏꯕꯗ ꯅꯣꯛꯂꯒ ꯌꯦꯡꯏ ꯅꯣꯡꯁꯥꯔꯦꯜꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯕ ꯀꯩꯔꯣꯏꯕꯅ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤꯅ ꯁꯥꯕ ꯁꯟꯗ꯭ꯔꯪꯅꯣ ꯁꯤꯗꯤ ꯌꯨꯝ 3ꯃꯨꯛ ꯁꯥꯡꯕ ꯁꯤꯗꯤ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯀꯩꯔꯣꯏꯕ ꯎꯕꯗ ꯀꯟꯅ ꯉꯪꯏ ꯉꯪꯗꯅꯒꯁꯨ ꯇꯧꯏꯅꯦ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯀꯩꯔꯣꯏꯕꯒꯤ ꯃꯄꯥ ꯇꯝꯅ ꯉꯪꯂꯒ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯔꯣꯏꯕꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯤ ꯁꯟꯗ꯭ꯔꯪ ꯑꯗꯨꯅ ꯀꯩꯔꯣꯏꯕꯗꯨ ꯅꯦꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯃꯌꯥꯝꯗꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯌꯦꯡꯅꯔꯤ ꯁꯟꯗ꯭ꯔꯪ ꯑꯗꯨꯁꯨ ꯐꯤꯐꯥ ꯐꯤꯐꯥ ꯀꯥꯝꯃꯤ
ꯅꯣꯡꯁꯥꯔꯦꯜꯅ ꯅꯤꯡꯊꯧꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ? ꯀꯩꯔꯣꯏꯕꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯠꯄꯤꯒꯦꯅꯦ꯫ ꯌꯦꯡꯕ ꯌꯥꯝꯅ ꯋꯥꯔꯦꯅꯦ꯫ ꯀꯩꯔꯣꯏꯕ, ꯅꯪ ꯀꯥꯈꯠꯂꯧ, ꯑꯗꯨꯒ ꯅꯣꯡꯁꯥꯔꯦꯜ ꯑꯁꯤꯒ ꯑꯃꯨꯛ ꯌꯩꯅꯍꯜꯂꯨ꯫ ꯅꯣꯡꯁꯥꯔꯦꯜ ꯑꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯗꯨꯞ ꯂꯥꯎꯅ ꯆꯣꯡꯊꯈꯤ, ꯑꯗꯨꯒ ꯁꯟꯗ꯭ꯔꯪ ꯑꯗꯨꯒ ꯊꯣꯝꯇꯠꯅꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯁꯥꯔꯦꯜꯅ, ꯏꯌꯥ, ꯁꯤꯗꯤ ꯌꯥꯝꯅ ꯀꯜꯂꯤꯅꯦꯍꯦ, ꯀꯔꯤꯅ ꯁꯥꯕ ꯁꯟꯗ꯭ꯔꯪꯅꯣ? ꯌꯥ, ꯀꯤꯟꯁꯤꯅ ꯍꯦꯛꯇ ꯊꯤꯜꯂꯒꯦꯗ꯫ ꯏꯌꯥ! ꯑꯦ, ꯀꯔꯤꯃꯇ ꯅꯥꯆꯨꯡꯗꯦꯅꯦ ꯃꯁꯤꯒꯤ ꯁꯟꯗ꯭ꯔꯪ ꯑꯁꯤꯗꯤ꯫ ꯍꯩ, ꯉꯝꯂꯣꯏꯅꯦ ꯅꯣꯡꯁꯥꯔꯦꯜ, ꯂꯥꯏ ꯆꯥꯃꯅ ꯁꯦꯝꯈꯤꯕ ꯁꯟꯗ꯭ꯔꯪꯅꯤꯅꯦꯍꯦ, ꯃꯩ ꯏꯁꯤꯡ ꯌꯥꯎꯅ ꯁꯦꯝꯈꯤꯕ ꯁꯥꯅꯤ, ꯀꯩꯔꯣꯏꯕꯅꯁꯨ ꯍꯥꯠꯄ ꯉꯝꯂꯣꯏ, ꯅꯪꯅꯁꯨ ꯉꯝꯂꯣꯏ꯫ ꯅꯣꯡꯁꯥꯔꯦꯜꯅ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯀꯤꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯤꯜꯂꯤ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯆꯤ ꯂꯦꯡꯉꯤ꯫ ꯅꯣꯡꯁꯥꯔꯦꯜꯅ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯇꯨꯝ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯤꯟꯇꯠꯂꯤ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯥꯎꯏ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨꯅ ꯅꯣꯡꯁꯥꯔꯦꯜꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯅ ꯒꯤꯠ ꯂꯥꯎꯅ ꯀꯟꯅ ꯅꯝꯂꯒ ꯀꯣꯠꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯅꯣꯡꯁꯥꯔꯦꯜ ꯁꯤꯠꯂꯒ ꯇꯥꯏ꯫ ꯅꯣꯡꯁꯥꯔꯦꯜꯅ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯇꯝꯅ ꯌꯨꯡꯅ ꯍꯥꯏꯖꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯟꯗ꯭ꯔꯪꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯈꯨꯅꯤꯡ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯅ ꯁꯨꯗꯩ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯌꯩꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯅꯣꯡꯁꯥꯔꯦꯜꯒꯤ ꯃꯊꯕꯥꯛꯇ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯅ ꯍꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯣꯡꯁꯥꯔꯦꯜꯒꯤ ꯆꯥꯎꯔꯕ ꯃꯊꯕꯥꯛ ꯑꯗꯨ ꯏꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯀꯩꯔꯣꯏꯕꯅ, ꯏꯍꯦ, ꯅꯣꯡꯁꯥꯔꯦꯜ ꯑꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ, ꯑꯩꯕꯨ ꯀꯟꯕꯤꯔꯁꯤꯔꯅꯦ? ꯃꯥꯒꯤ ꯃꯕꯨꯛ ꯈꯨꯄꯠ ꯑꯁꯤꯒ ꯍꯥꯏꯔꯕꯗꯤ ꯁꯤꯖꯈꯤꯁꯅꯨꯗ꯫ ꯑꯗꯨ ꯃꯥ ꯁꯤꯔꯕꯗꯤ ꯃꯥꯒꯤ ꯂꯩꯄꯥꯛ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯄꯥꯛꯅ ꯂꯥꯟ ꯇꯥꯁꯤꯜꯂꯒ ꯂꯧꯁꯤꯟꯕꯤꯈꯤꯕ ꯇꯥꯔꯦ꯫ ꯁꯟꯗ꯭ꯔꯪ ꯑꯁꯦ ꯍꯦꯛꯇ ꯍꯥꯠꯂꯒꯦꯗ꯫ ꯅꯣꯡꯁꯥꯔꯦꯜ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯀꯩꯔꯣꯏꯕꯗꯨ ꯅꯣꯡꯁꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯤꯅ ꯀꯨꯞꯄꯗ ꯌꯧꯏ, ꯑꯗꯨꯒ ꯀꯩꯔꯣꯏꯕꯅ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯥꯒꯤ ꯐꯖꯔꯕ ꯀꯤꯟ ꯑꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯂꯝꯄꯥꯛꯀꯤ ꯅꯥꯀꯜ ꯑꯃꯗ ꯐꯩꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯃꯌꯥꯝꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯤꯡꯊꯧꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯥꯖꯗꯤ ꯀꯩꯔꯣꯏꯕꯗ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ, ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯨꯛꯇꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯣꯡꯁꯥꯔꯦꯜ ꯑꯗꯨ ꯀꯩꯔꯣꯏꯕꯗ ꯌꯦꯡꯂꯒ, ꯏꯇꯥꯎ ꯀꯩꯔꯣꯏꯕ, ꯏꯇꯥꯎ, ꯑꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯤꯌꯨ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯩꯔꯣꯏꯕ ꯇꯝꯅ ꯌꯨꯡꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯔꯣꯏꯕꯅ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯅꯥꯔꯨꯝꯗ ꯍꯩꯖꯤꯟꯗꯅ ꯖꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ, ꯑꯗꯨꯒ ꯁꯟꯗ꯭ꯔꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯊꯥꯖꯤꯜ ꯃꯄꯥ ꯑꯗꯨꯗ ꯀꯤꯟ ꯑꯗꯨꯅ ꯍꯩꯖꯤꯟꯗꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯀꯩꯔꯣꯏꯕꯗ ꯅꯟꯁꯤꯜꯂꯒ ꯐꯗ꯭ꯔꯥꯛ ꯇꯥꯏ꯫ ꯅꯣꯡꯁꯥꯔꯦꯜꯅ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯊꯥꯖꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯩꯔꯣꯏꯕꯗ ꯂꯥꯎꯔꯛꯏ꯫ ꯀꯩꯔꯣꯏꯕ, ꯍꯧꯒꯠꯂꯣ! ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯅꯨꯡꯁꯤꯕꯧ! ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯃꯄꯥ ꯅꯤꯡꯊꯧꯅ, ꯍꯩꯃꯥ, ꯀꯩꯅꯣꯃꯒꯤ ꯑꯉꯥꯡꯅꯤꯅꯦ ꯃꯁꯤꯗꯤ꯫ ꯅꯣꯡꯁꯥꯔꯦꯜ ꯑꯗꯨ ꯊꯥꯖꯗ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯀꯩꯔꯣꯏꯕꯗꯨ ꯆꯥꯎꯔꯕ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯊꯥꯡꯀꯠꯂꯛꯏ, ꯑꯗꯨꯒ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯁꯟꯗ꯭ꯔꯪ ꯑꯗꯨ ꯁꯤꯔꯦ, ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯣꯡꯅ ꯇꯥꯔꯒ ꯂꯩ꯫ ꯊꯥꯖ ꯀꯩꯔꯣꯏꯕꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯨꯡꯁꯤꯕ, ꯁꯟꯗ꯭ꯔꯪꯒꯤ ꯃꯐꯩꯒꯜ ꯑꯗꯣ ꯅꯪꯒꯤꯅꯤꯀꯣ! ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯅꯤꯡꯊꯧꯅ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦꯗ꯫ ꯄꯥꯕꯨꯡ, ꯏꯀꯥꯏꯕꯒꯤꯅꯦ ꯀꯩꯔꯣꯏꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤꯁꯦ꯫ ꯅꯨꯡꯁꯤꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡ, ꯐꯪꯍꯧꯔꯣꯏꯗꯅꯤ꯫ ꯀꯩꯔꯣꯏꯕꯅ ꯂꯝꯄꯥꯛꯇꯒꯤ ꯂꯥꯎꯔꯛꯏ꯫ ꯑꯣꯍꯣ ꯊꯥꯖ, ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯁꯦ꯫ ꯍꯣꯏ, ꯉꯁꯤ ꯂꯨꯍꯣꯡꯉꯁꯦ, ꯑꯗꯨꯒ ꯅꯣꯏꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯂꯥꯟ ꯑꯗꯨ ꯀꯩꯔꯣꯏꯕꯅ ꯉꯝꯗꯨꯅ ꯊꯥꯖꯕꯨ ꯂꯨꯍꯣꯡꯂꯒ ꯀꯩꯔꯣꯏꯕꯒꯤ ꯂꯩꯄꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯔꯦꯜꯅꯁꯨ ꯀꯩꯔꯣꯏꯕꯒ ꯊꯥꯖꯒ ꯀꯩꯔꯣꯏꯕꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯀꯩꯔꯣꯏꯕ ꯑꯃꯗꯤ ꯅꯣꯡꯁꯥꯔꯦꯜꯁꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯩꯔꯣꯏꯕꯒ ꯊꯥꯖꯒꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫